Manipur top channel gi maikei gi maroi bi I paw sing miam na thamjari hanbada ITLF na separation de palan tawguni haina tawri bisi kanem tawi malem thongam hawkiba sai english ngani ga kun go humdui gi me humdi gi satharakli bi irang asi sai ani mapung phaba ga mari lena Kuki student organization khana total shutdown lauthoki ba madi ITLF na separation de palan tawgun haina tawri bisi kanem tawi haina transgender social activist malem thongam phungdokri Manipur Press Cup ki Kaupru Hall Pangthok ki permission unaba mara transgender special activist malem thongam na hai hauki basai English ngani ga kun go humdo gi me humdi gi hawrakhi basin ko ki narco theorist nga maitei misam yam gi matakta atamna satharaki bi irang si hayeng English ngani ga kun ga manga gi me asidadi sai ani sapsana mapung phari namit asiga mari lena Zaumi Student Federation ZSF amadi Kuki Student Organization KSO na thokliba irang asi ethnic violence ni haiba galuna Manipur pumbara total shutdown lokhuki ba amadi Indigenous Tribal Leader Forum ITLF na chuchampur namidasibu separation day haina palan tawgani haiba wapum phongdora pagaluna Manipur khunda minari ba kanglu phuruk pudingma apun bagi saktam thugai na bo khona bani haina phongdokpa loinana thawong asubu akanwa mona kan nem tarakli Loinana Malem da Maitei haiba furup asine hek khungul mutriba makhaidi sian Kuki sinu state city ki tokhai ba lenga amagi demand daliba du mangna phau boi thokloye madu handokpana sungane haiba wapam su thamnafi amaromda mang hai BJP government asine irang asi haurak parigi ngasi phawbra sahi ani sigi manungda irang asi chapsana laksin mangamthri aduga sai sigi April kungani thudi thokiba Kashmir gi Pahalgam terror attack ki matangdadi PM Masayawa emergency meeting pangthoktuna terrorist sing adubu sapsaba pakhumpi na biga thangpiki aduga Manipurari sugi ground rules sing thugaiduna misam yam otnaiduna terrorist ki thawung sathariba khulai paiba group sing sigi mathakta action lokhatpadi lairadana single word ama phawa haibangamdana lairi asigumba leba asigi prime minister amadi union home minister anigi asan mirai naiba thong asi yamna noiti yam asiga mari lendana me tha manung asida PM Union Home Minister amadi Delhi da leiba BJP gi party gi president yauna maru eba miyoi sing una na bohona gani karigum una bi gi tanja piraktragana aihaki pukning gi oiba wafam sing yawa ayiba sirol sing pisin gani maduda sapsaba Manipur miyam ngak sen ngam gadaba matik saba pakum sing piraktaba taragadi India da leiba BJP amadi BJP gi satminari political party sing nataba lemauri political party punamaki mating lobaga loinana Manipur anti-BJP campaign mabung phana sanction gani loinana state asidagi party asubu maru phangna muthanaba hotnabada asobu thawdang logone hena sphungdoki atop pawmana Nomai taruka kona na miyo ni phari Delhi police na miyo ni nomai taruka kona na phari hain official mana phongdokre official du gi matu ina akakna ba paw phangbri gi miyo ani du ngarang sarai kale khan manak ta gi phabani pharaba miyo sing du gi mami Asara rul hak sai kunthra masum Ram Pravesh singa sai kunthra gum dei kaw hen phongdokla dona mangnai ki makoi ani ma Uttar Pradesh ki Diorida da gini official du na ki makoi Delhi NCR amasum Haryana da criminals sing numai supply tawgi thawta sena basini makoi Madhya Pradesh da base tawba supplier amadagi numai sing lairaga Delhi gi local armed traffickers sing da sinaba lakpani hanis police na phongdorakli atopa tendak paw manamo Chusampur da Wall of Remembrance da Manipur violence da victim oirabani habising Kuki Zo singna ikai kumna poikhre loinana hairiba thawramasi tongan tongan mamioi kya saru gyabag loinana Paulinan Hawkips Yokibagi Mami Taki Manipur top channel gi maikei gi maroi bi ipau sing miam na thamjari hanbada kangla pau gi editorial miam na thamjagi MLA kun ga mathoina popular government sembada ayaba pina ba haijaba Manipur sin ko kinar kotiuri sing hawkiba sahi English sing ani ga kun go humdu gi me humdu ki landarak tuna status ki apun ba saktam thugairaga separate administration natragana Kuki kanglup sing gi toiba leibak zalingam semna ba demand tori be simaram sadi Foreigner terrorist in Labas, Gimatata Landa, Labak, upon the sectum to Wainaba, Hotnari, Labas, law than international loan su Yadaba Moy, Adobo, Indian government, Landarectly basing Kulay to an election and a Bokona Begim Hood, Makoi Bungakshi and Tamlaga, Mite Emasum, terrorist cookies and Gimihuta. Mihut kapun wari saraga watu asigi waruisin purana bokhona gani haiba thauksilas maram zada boibana lalasi the India government lauri bamadi yengli bami yengasi nungweba maram kari leibiki no haina singnani oiba ohang leitapanati
India government watu asi lakshindana waroisin puraknabani haiduna popular government inthuraga assembly animated suspension thamduna President rule lenga central government na thawai panglakhiba tha ahum mapung phajilakadori adubu wathu asigi waroisin purakpa ngamdri nakalani gi marak lal kapagi thawgokti khara lepkhrabasu miyamdi free movement yadri sera asida state asida lariba political parties ngamadi miyamgi maraktigi PR lenga ki mahutta miyamna khankhiba mihutsinga laingakpa popular government thamnaba demand tawri loinana pamba lal da ngawkhiba lusingba singduna anauba lusingmana lainga hananaba honakhiba MLA singi maikidigi April 18 na Prime Minister da MLA 13 khuyek piduna popular government semal ayaba PBU haijaduna ayiba sirol pikhibaduda central government gi maikidigi tarai na popular government semnaba thorang lorakani habigi thajabalaiti state asida PR laingak tha manga natragana taruk thamnaba matungda popular government semnaba hotnarakpa yabigi thajbalai April 18 da Prime Minister amadi Union Home Minister da popular government semnaba sirol pisinkhibadudha February 19 da PR thamlakpadagi thoklibe irang asigi chapchaba warisin purakpa ngamgani haibisini popular government semnaba ayiba sirol pisinkhibadudha Manipur da PR thamlakhibagi teksak punamak majority oiriba BJP gi MLA singna pugodabani hairakli haiba wapam phongdokli haiba amadi Manipur gi miyam gi apambada yumpham oiduna Prime Minister amasum Union Home Minister na atenba matamgi manungda popular government ama semnabagi khongthang pekhatpiu popular government ama semlabadi government aduna kathokpa amaga loinana angamba thakta honaduna Manipur da mahausagi nena tawa phibamda purakna hotnagi haibasini lusingba khanbigi matangna lairibadi hanagi chief minister nongthama Biren gi mahutta BJP gi marakta ki lusingba ama chief minister oihanba pamba masum hanagi CM Biren bu adumak chief minister oihanba pamba group anigi MLA singi marakta pau phawduknaduna center na BJP gi MLA singi marakta gi hapningba lusingba ama CM oina hablakpada ayaba piba haina punna phaminaraga yanabaga iroinana nakalani gi MLA singi khuyek khomnaduna Prime Minister amasum Union Home Minister yauna center gi lusingba singda taksin bani haibaga loinana popular government lairabadi irang asisu lusinanaba hotnagani haidi irang horakpa matamda popular government gi MLA amasum minister singi marakta cooperation pibigi mut lusingba sinanaba phamba lana karigidama thawai yaukshinduna kangbu semnaduna kem phawbu tawnakhiba duna karigino haibu wahang leitabanati popular government la lakshma ngamdre habigi maral situna political parties sing yauna lamdam asigi miyamgi makedigi lusingba singadabani PR thamana phari habigi khulaw singdagi PR lenga thamlakhibani adubu MLA singna popular government thambinaba central government da haijanon jabigi wapam amuk leirakhlibasi PR pamdaba natragana lenga lon gi subli paiba pambadagi ra natragana wathoki warisin prokpa pambadagi ra haibu wahang leirakhlibasi gi pakhung kanana pigadoribagi haibasini lusingba singadabani PR thamba pamba singi khulauda PR thamlakraba matungna PR pamde miyamgi lengak thambiyu haiba ningai toroklibasida central government gi lusingba singna tarai pakhum pirakani thajadi amaromdana lambi athubada semjinbiyu National Highway 102 Imphal More lambi dagi Thawbal hawkha mamang lekai tariba lambi athubu matamna mari lainaba authority na semjinbiyu maikei dongi miyamna mari lainaba authority gi pungning singsilakli United Sport and Development Association hawkha mamang lekai na sinduna ngasi wangkem kendra gi manungsanba hawkha mamang lekai community hall da miyam gi weba bifam ama pangthoktuna matam sangna semjinbidabana phibam soklaba lambi asi athubu matamna semjin hannabagi matangna khanakri Association asigi Information and Publicity Secretary Asim Surchandra na phongdorakpada maikei songi miyamgi yamna maruoiba lambi ama oidiba hawkha mamang lekai taba lambi asi matam kyagi mamangdagi semjindana leirakli masina maram oiraga lambi asigi phibam asuki matik fatabana sadok sinda sauna akaiba pibda natana accident kya mas toina thukli maram asina mari lenaba authority na athuba matamda lambi asi semjinbiyu haina pungning singsilakli hawkha mamang lekai si hiram kya da yamna sothna leiba khungang ama oiri lambi thong phataba toti ising phangdaba sina maram oiraga miyamna awaba mayupnari haina sumangna makhatana phongdorakli atopa pa omana Iraibag ifrukidamak hanmalaitana thaudang lawgadabani IYAK
Isagi irebak ifruki damak hanba naidana thaudang lawgadabani haina Indigenous Youth Association IYAK na thadorakpa chirolaman hairi lobasina thadorakpa siolaman hai maitai haiba furubasi khanongpok Asia gi manung isagi saktam sapsana sagona duna lisangsina hinglakpiba furubamani furubasi furubama oibigi lepham thokpa masakpuna watana sagona badana tana isagi lewa amadi lengak lonsu lisangsina lere asigumba lewa asi yekna bakayadagi thengthang kyar ngaktuna lakli malemgi asau sabu safu kyan lewa subu mangan takhanana bo honarak pasing lanthingna dun lakli asiguma tanja kyada iraiba asigi dama ipai pukaya thawaina pontha piduna iraiba subu masa masu oiba ikhugi dama ngaktuna thambiramani ipai pukayagi ikheng tana ngaktuna thamlamba iraiba sida ngasigi masa masu oiriba kyana saidang mugum hinglakpa sima India lenga asigi khutsemni haina lawdaba ngamloi haukiba kumjai English singaniga kungo humdoi me humda maram amadi maral sunglai leitana Kuki narco terrorist na mitay singi matat atam na khut thaduna miyoi kya gi punsi mangan khibaga loinana lanthum kya mang takhan khibasi India lenga na karigi dama kangluk ki lani haina lauri mano masi wan tuk leitaba India lenga ki thawoni Kuki narco terrorist bu matam sana warak pagi mahuta narco terrorist sibu thawatuna na wang handura ngasi phawa India lenga na thamli India lenga na la nasi da lauri pa thawdang asi naina ruragadi la nasi India lenga ki kusem gi lani hairide pagi maram leiti masigi khudam haibabu lamdam masigi lenga party ba central rule sina national highway sing the free movement lehanba ngamdri phibam masida hena mi paini oiribadi haukiba kumja English singa niga kungo humdugi me ohungi ningsing thora masigi iroinana Anouba lana masu thokna silakadara haibasini maram asina iraisa khudi mungna mifam phambada mitna singna leiduna ipai puna thambiram iraiba asinga nabigi sajil tobigi tangai fadablei malemgi miyamda democracy gi mamani haina sakfoksari ba India lenga kisana kangron kya leina leina ngasidi aikhogi naha kyana karigi dama khulngak gi tangai fadaba thaudang asi launaraklibano khulngak gi wapam asi India lenga ki masing thingam draba lanmi leina leina natra thawong asina takli ba singnaba India gi intelligence singna khanglam loi haina lauriba aikhogi apangba miyamna sitna na khangi asugumba apangba thiraba hana suna liba British ki amanba policy matau tamduna sathariba India gi thawong asidagi isagi ireibak ifrup kanjanabagi dama aikhogi mamal yamlabana hakyana ngak senbagi thawdang asi laungnarakpani habisi India gi haisinglaba punamakna khanglibani haujik lamdam asigi lainga ki thawdang central government na paisinduna leiri aikhogi mina lengak paibadagi laibak irang thokpani natragana irang laksinba ngamdabani haina central rules athabani ngasigi central rule asina Kuki narco terrorist ngasina sathariba ka henma thawong sing laksinba ngamlabra national highway sing free movement yahalabra relief camp da leiriba miya masa masagi yumda hanjin hanba ngamlabra punamak tawduna thamlibano masi punamak miyamna khangloi khalibra asigum India lenga ki apangma thawong sing sigi mayokta aikoi yaningdaba phongdokpa sisu anti India ne herakadoribra haina hanglakli sahi ani sumna aikoi satharakliba miyot mine amadi thogliba thawdo osidagi aikoina khangmina horiba India government gi thawong sing asidagi iraisa punamangna section iraibak ifrubasi ngak paibis aikoi isa isa gi soiphodraba thawdang haibasini haina chirol asina suma khatarakli